Gun culture की सनबी लेरिबा makhei leibak asida santi leiba ngamloi lengang santi pur ke hairabadi sanabi asi muthatpa mathau tai ima sakti sadan hom amasung neso ge advisor gi yum amangata tholam liba asi kanana sathara mano haiba singdok pira o haina nongsup Imphal palem ima apun belup NIMPAL ge secretary general santi leimana phongdorokli thogdok adubu yaningdaba phongdor uduna ngasi nongsup Imphal palem ima apun belup NIMPAL nasinduna kaisampat kaisam laikai community holder sataki ba wakat mi phamda wangang aduna santina leibak kiluraba tanza asida ngaihak leitaba khulai paiba sakhangdaba singna myoi kyada aki akhang nang haliba phaba punbana singba kya thorokliba asi leibak asi gi oina laibak thibani February 19 gi numidangda office yum mai thaba thodok thoaningdaba thodok kya thokiba sida lengana tumina leisiliba karigino lengana lamdam sida santi leire hairabasu miyamdi ingna sikna leiba ngamdrei gun culture gi sanabi ama lakpasina misam de hena awaba pire haiki Makhei mayam laaga hairaganda imung sida sangaga adigi mingjen thugaidana khokaigana adigi posei logona khotran tawi haiberi pose adamai tawna koi tare ado masi punama ase matungda mohna tawbiganu ado tawriba group to so kandano kaino hado kai masak khangde akoi ira imaleba ke damakta akoi songsinbiba adugumba oi bataragadi tawriba thabak to sigini akoi groups nani haibado koi phongdok piro Manipur government na lawbiri Manipur shanti leire na Manipur gal culture si phong leira kanda kadai gi shanti la ngasi thoiba thodok asia office ke amai thariba manan mai tane mi ke ama phariba imung mandong akitu sing police kai degi la ino Manipur government na sisin thang lakba wapane na idi lawjage gal culture sina amung na thukapa po honna awaba phiba mama leiriba se masi kanana kangani ngasi sarkar paibiriba akoi gi so sang singhina Manipur government na kanbiro Neso ge advisor sinam Prakash ki loina be sinam ongbe somolotana phongdo kibada February 19 gi ahing nongyai pung 12 khara helakpa matamda sakhangda ba myoi kya laklaga yumda sanglaktuna ama ta thuanki class 10 amasung 12 thagadaba nupi masa singi kada sangduna pochai sekhaiduna makhoi gi mobile phone exam satpada wara oinagadaba sel phobo puraga satki class 10 thagadabi nupi masa adusu thodok aduna wakal ge anaba mayoknaba hore haireduna sakhangdaba singaduna locker da thamba sana lupa pukibadana tana Creta car ama thugairamlaga Vespa gari masa amaga Creta asoba amaga pukre haire Koigi room gi ka gi glass class 4 gi se thugairaga moi chani chahumune numit je lakpa je mathakta moi ai gi room je tawraga thugairaga changa ga angang apikpa je pammaga leiri kan moi thugai jangjalakpana halaba aduman thugai ko kai tawbu ko ki dana angang ji angang macha ji ga 10 exam bi driba ko yum khak leibani ai ki dana hang de bani na haba sida thoki ba thodok to ko ni bi angang ta leibani thingna ne thengnaw ba ingona di yam thini akiba am su oire nuai ta bam su oire aduna isa nupi 10 tha du su pakhale lai su tawba ngamdre hoje ma aduga pigi ba angang macha ji bok mina ko bok te ki de ko pada hala mi bodo kana no kai na ha ko leibak ki ma pi ma pa oi di ba hoje sarkar sina thu ma tam de thidok pi raga sengtok pi rang na ba zu apen tawjai